humni chamba numise mi khara lai sidi koina chattuna yoluba matamda mi khara adum chilli yemba lakriba mayam sinasu yonbi proposal singje khanbagi laibagi mami habuni likmang gari ose Sona koi food stall aja bata hai. Humni chamba numise mi khara lai sidi koina chattuna yoluba matamda mi khara adum chilli yemba lakriba mayam sinasu yonbi proposal singje khanbagi laibagi mami habuni likmang gari ose Sona koi food stall aja bata hai.